COVID-19 na tha taruk lom suru naibari chokthara malem hojikti laichat asiga punna chatmina daba yadabagi tanja adu yorokle sel thungi phiba mahai masingi lam amadi miweba khunagi hiram punmamakta laina laichat asina kham thengna sohalle ngasi phawbada malem da miyoi koti kunthra mathoi hena nahankhre lak mapal hena laichat asidagi sikhre laina asigi lamjelda ani suba phida phangliba bharatta miyoi koti manga hena nahalle aduga miyoi lising marfu nipal gi mathakda sikhre Manipur ngarang nungthil phawbada active case lising ani chama tara humdoi confirm case lising mapan sukna tara amadi naba phagat khraba miyoi masing lising taruk chanipan kunthra nipal sure adubu miyoi humfugi punsidi COVID-19 na puduna satkhre aduna hojikti akhoi isana section na laichat asigi chatna kanglon ngak na satpa tangai phadre Bharata unlock mari satna khraba tungda raija asida su Manipur University amadi Dhanamanjuri University ge makhada panduna leramba BA BSc BCom undergraduate amadi postgraduate ki aroiba semester ge parikha mathang pangthongnarakli Manipur University ki makhada pangthokliba undergraduate ki parikha asi pangthoknabagi damakta authority singna district wise nodal officer amamam haplaga section na parikha center humpuda mahairoi lising tarani pansahum nifu taret ki parikha thahanana ba yamna kupne yengshili masiga mari leinana Manipur University ki registrar na point tarani pal yawa standard operating protocol SOP amathoki UGC na thokpadu raija siga sanana ba mawongda khara sendok samjin tawraga thokiba SOP asida parikha tawdringai mamangda center oigadoriba college singi campus hanana luna na thamba mi sangada mafam pumnamak sanitize mabung phana tawba yauri parikha leba numising da di examination hall sing parikha tawdringai amadi loi khraba tungda niyom chumna sanitize tawgadabni hairi parikha thaba lakpa maheroi singna afaba makhalgi marks uppa Sporta kutsa sabon noiduna sengna hamba natraga sanitize mabung phana tawba yamnamak tangai phadabu oiri Invigilator amadi parikha siliba miyoi singchu hairiba SOP sing asi soiduna ngakadabani hairi maheroi singna center ge akoibada koicha chatpadasu athingwa thamli parikha hogodaba pungdagi mangjauna pung amangan khatna campus ta sanglaktuna makhoibu thermal scan tawbasimak yamna tangai phadabu oiri Karigumba makhoida singnaningai oiba temperature lairamlabadi atopa tongamba ka amada parikha thabagi ayaba piri parikha holda mahairoi amatana column pencil eraser scale amadi thaknabi ising waithok waisin tawba sugya yahandri parikha siliba singnasu question paper amadi answer script sing mangjangna sanitize tawbugi wafam pali BA BSc BCom gi honors general gi yamna maru oiba aroiba semester gi parikha sida satra lising tarani pansahum nifu taretna parikha center humfuda COVID kasingna duna parikha thaba tha asigi tara nipal digi hokre September 18 phawba chathagani ngarang phawbadadi DM College of Science ta apanba amata thokide handaki parikha asida mahairoi singna chathok chasingi containment zone gumba natraga atei raichat asiga mari leinaba khudong chadaba leirabadi masagi mayunga naknaba parikha center kharda thaba yabagi khudong chabasu piri masimaksu yamna phajaba thorangni undergraduate amadi postgraduate animakki theory parikha gi mark yang da syllabus su hantharaga curtail syllabus amagi makhada pangthokpani nakal amaromda postgraduate ki parikha gi damakta Manipur University na PG 4th semester gi oinadi tha asigi tara mari dagi hounakhiba department singna ngasi phawa mai pakna online gi khuthang da parikha pangthokli hairi Makhoina theory da mark yang gi parikha da pung ani gi matam piduna tongan ba department kunthra humdoi da parikha pangthoknari tha sigi kunthra phawa chathagani practical gi oina di video da zoom meet natraga google meet kumbada bhaiba amasung experimental procedure na chingba hanglaga chathai hairi creative art dance kumbagi di video da performance piduna practical pangthokani hairi Manipur University gi PG second semester gi di hojik parikha tawdri khanari adubu DEM University gi PG second semester di online da mark yang da internet assessment oina mari leinaba department singna masa na dai ta lauraga sinakre PG mari suba aroiba semester gi offline parikha tha asigi kunipal degi hauraga mathang tha gi tara phawa chathagani shiksha mantri yauna DMU gi authority sing principal sing amasung parikha thagadoriba mahiroi singa khana duna jana raba tungda parikha holda pangthokpugi wafam asilepna khibani law college amadi MCom gi PG gi aroiba semester gi parikha su matam amata da pangthokani hairi parikha asisu hanegi syllabus tagi kaktaraba curtail syllabus amada mark yang gi
oina theory da pangthokani parikha manungda mamangi MU gi SOP adugumna akanba satna kanglon amagi makhada parikha thagadoriba amadi parikha siliba mari leinaba miyoi khujumangna ngaktuna satnagani haina Deputy Controller of Examination na mol phongdokli offline gi parikha khudingmakta physical distancing phajana thamlaba अखवा मास्क नियम चुमना उपलबा खुदसा फजना सैनिटाइज तौरबदी अखोइना कोविड-19 दगी सोइदना नांथोबो ngमगनी खली अरोइबो इना पंजनिंगबदी परीक्षा थागदरिबो महिरोइ पुंबना SOP ngakपगा लोइनना हानना मंगजौनना इसा इसाबु अफबा जिंजाक चादुना इमिन वांगना थमनबो होनबिबा दरकार ओइ मयाइ काबा निशा मखल अमतदा हन्ना यंगबिदबा मैखु हिदाक मनाना चंगबा हकचांगदा सोकदबा पोसत अमता समनबिदबा हाइबसिमक मतमसिददी कोविड-19 दगी ngang thoknaba उपाय सिंगी मरक्ता अचौबा वाफम ओइरी